ꯑꯩꯅ ꯊꯕꯛ ꯁꯨꯕꯀꯣ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯀꯥꯟꯗ ꯁꯤꯗ ꯂꯩꯕ ꯄꯥꯜꯂꯤꯕ ꯍꯩꯅꯧꯁꯦ ꯁꯤꯗꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯃ ꯄꯨꯛ ꯂꯥꯎ ꯀꯦꯜꯂꯛꯄ ꯑꯩꯅ ꯈꯨꯟꯕ ꯁꯤ ꯍꯩꯅꯧꯁꯦ ꯑꯩꯅ ꯈꯨꯟꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯗꯥꯎ ꯌꯦꯡꯒꯦ ꯍꯩꯅꯧꯁꯦ ꯈꯥꯏꯔꯒ ꯇꯪꯈꯥꯏ ꯇꯥꯊꯣꯛ ꯁꯤꯗꯩ ꯒꯥꯔꯤꯁꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯃꯤꯒꯤꯅꯦ ꯑꯩꯒꯤ ꯅꯠꯇꯦꯀꯣ ꯁꯤꯗ ꯈꯤꯟꯒꯦ ꯐꯣꯟꯁꯦ ꯑꯗꯨꯒ ꯁꯤ ꯍꯩꯅꯧꯁꯦ ꯁꯤꯁꯦ ꯊꯥꯡꯒꯤꯅꯀꯣ ꯈꯥꯏꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯌꯦꯡꯒꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯕ ꯑꯩꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯊꯃꯣꯏ ꯁꯦꯡ ꯁꯦꯡꯗꯦꯁꯦ ꯌꯦꯡꯊꯣꯛꯁꯦꯕ ꯍꯩꯅꯧꯁꯤꯗꯀꯣ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯂꯩꯒꯦ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯂꯩꯒꯦ ꯈꯥꯏꯗꯠꯂꯁꯦ ꯑꯗꯨꯗꯤ ꯀꯣ ꯇꯤꯟ ꯆꯥꯕꯗꯤ ꯊꯃꯣꯏ ꯁꯦꯡ ꯄꯥꯖꯔꯦ ꯍꯩꯅꯧꯐꯥꯎꯗꯤ ꯌꯦꯡꯉꯁꯦ ꯍꯥ ꯁꯣꯝ ꯅꯥꯀꯟꯁꯤ ꯅꯨꯄꯤꯅꯤꯀꯣ ꯇꯤꯟ ꯆꯥꯏꯀꯣ ꯌꯦꯡꯉꯨ ꯁꯥꯃꯨ ꯑꯃ ꯊꯣꯛꯂꯛꯑꯦ ꯃꯩ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯁꯤ ꯂꯦꯝꯍꯧꯔꯤꯁꯦ ꯅꯨꯄꯥꯒꯤꯀꯣ ꯅꯨꯄꯥꯒꯤ ꯇꯤꯟ ꯆꯥꯕ ꯌꯦꯡꯁꯤꯡ ꯀꯣꯏ ꯃꯌꯥꯝꯀꯣ ꯐꯖꯔꯦ ꯅꯨꯄꯥꯒꯤ ꯇꯤꯟ ꯆꯥꯗꯦ ꯅꯨꯄꯤꯒꯤ ꯇꯤꯟ ꯆꯥꯏꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯉꯩꯁꯤꯀꯣ ꯇꯤꯟ ꯆꯪꯕ ꯌꯥꯝ ꯌꯥꯎꯔꯦ ꯇꯨ ꯇꯤꯟ ꯆꯪꯕ ꯌꯥꯝ ꯌꯥꯎꯔꯦ ꯅꯨꯄꯥꯉꯩꯁꯤ ꯇꯤꯟ ꯆꯪꯗꯦ ꯑꯗꯨ ꯇꯤꯟ ꯆꯪꯗꯕ ꯅꯨꯄꯥꯁꯤ ꯑꯣꯏꯅ ꯈꯜꯂ ꯆꯥꯔꯒꯦ ꯅꯆꯤꯟ ꯊꯤ ꯍꯥꯏꯅ ꯈꯨꯍꯥꯎ ꯑꯃ ꯃꯤꯡꯖꯦꯜ ꯄꯥꯜꯂꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯍꯩꯅꯧꯁꯦ ꯀꯦꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯇꯪꯈꯥꯏ ꯅꯨꯄꯤꯒꯤ ꯇꯪꯈꯥꯏ ꯑꯃꯅꯤ ꯈꯜꯂꯒ ꯈꯥꯏꯕꯗꯨꯅ ꯇꯤꯟ ꯆꯥꯔꯦ ꯅꯨꯄꯥꯒꯤ ꯇꯪꯈꯥꯏ ꯑꯃꯅ ꯈꯥꯏꯕꯗꯨꯅ ꯇꯤꯟ ꯆꯪꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ ꯂꯩꯔꯦ ꯃꯤꯡꯖꯦꯜ ꯄꯥꯟꯗꯨꯅꯦꯕ ꯑꯩꯁꯦꯀꯣ ꯃꯤꯡꯖꯦꯜ ꯄꯥꯟꯗꯨꯅꯦ ꯃꯤꯡꯖꯦꯜ ꯄꯥꯟꯕ ꯍꯥꯏꯁꯦ ꯁꯤꯒꯤ ꯂꯕꯔꯁꯦ ꯁꯤꯁꯦ ꯀꯛꯑ ꯍꯥꯞꯇꯨꯅꯦꯕ ꯐꯔꯦ ꯑꯩ ꯊꯕꯛ ꯇꯧꯁꯜꯂꯒꯦ ꯑꯩꯅ ꯅꯍꯥꯟꯒꯩ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯁꯤꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯁꯨꯕꯩꯅꯤꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯁꯤ ꯑꯃꯗꯤ ꯄꯥꯜ ꯂꯣꯏꯔꯝꯅꯦꯕ ꯐꯤꯅꯤꯁꯤꯡ ꯄꯤꯁꯜꯂꯛꯏꯅꯦꯕ ꯇꯩꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯁꯥ ꯅꯥꯜꯍꯟꯕ ꯈꯣꯠꯄ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯒꯤ ꯆꯤꯛꯀꯟ ꯃꯣꯗꯨꯂꯔ ꯍꯥꯏꯁꯦ ꯀꯤꯠꯆꯟ ꯃꯣꯗꯨꯂꯔ ꯍꯥꯏꯕꯅꯤ ꯁꯣꯏꯔꯦ ꯀꯤꯠꯆꯟ ꯃꯣꯗꯨꯂꯔ ꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯋꯥꯜꯗ ꯅꯞꯄ ꯎꯄꯨ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯨ ꯋꯥꯜꯗ ꯅꯞꯄ ꯎꯄꯨ ꯑꯗꯨꯅ ꯀꯤꯠꯆꯟ ꯃꯣꯗꯨꯂꯔ ꯈꯔ ꯆꯥꯏ ꯁꯤꯃꯗꯤ ꯐꯤꯅꯤꯁꯤꯡ ꯄꯤꯗ꯭ꯔꯤꯕꯀꯣ ꯃꯣꯏꯁꯦ ꯐꯤꯅꯤꯁꯤꯡ ꯄꯤꯁꯜꯂꯛꯑꯅꯤ ꯎꯄꯨꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯜꯂꯦ ꯎꯄꯨꯁꯦ ꯑꯃꯨꯛ ꯂꯣꯏꯁꯜꯂꯦ ꯎꯄꯨꯒꯤ ꯃꯇꯥꯡ ꯂꯣꯏꯁꯜꯂꯦ